Akasvani Imphal Ngangom Kiran Pau Pajari. Jordan ki Amanda Fangthokpa Asian Junior Judo Championship ta Manipur ki Linthoi Chanambamna kilogram humpu humdogi kanglupta sana ki takaman lorukpa Laishang Them Nungshi Thoi Chanuna kilogram yankeni thoi ki kanglupta lupa ki takaman Khaidem Taibang Nganbi Chanuna kilogram humputara ki kanglupta lupa ki takaman amasung Jenny Chanambamna sangjang ki takaman lorukpada Mukhyamantri Yumnam Khyamchan amasung Youth Affairs and Sports Mantri Govindas Konthok Jamna Nungayo Phongdokre Warol amada Mukhyamantri na hai makhoi gi thoidok khendok pa mai pakpa sina Manipur amasung lewa kasibu saukthok seba phangalle makhoi gi mai pakpa sina horakliba sanaroi singda thauna ringjal hapa oira sunu haina Mukhyamantri na phongdokli Warol amada Sri Govindas na hai makhoi na championship asida singthaningai oiraba haithoi singthoiba sing utuna chauna mai paklakpa sina horakliba sanaroi singda achobu ithil kaya piragari Makoina makha tana hena thawai yauna sanaduna mingchat hena purakpa oira sunu haina su mantri na phongdokli Haukiba namit kharanida nong leptana chubadagi Imphal jiribam lambi National Highway 38 ki mafam kayada chingning khaiba laikom lainang chentharakpa madi nungjau kaya kintharakpadagi lambi phaunadre ngase ayuk lambi paring asigi awangkhul part 1 amasung part 2 gi marakta meter yankhairom sangna chingning khaire chingning khairi mafam sing adu NISIDCL na samjinbagi thabak kan chathari nong leptana chubadagi lambi samjinbagi thabakta apan makaya thokli nong chingi pyom phagalaglabadi lambi samjinbagi thabak hayeng numidang waram phawgi manungda loirba yai haina panari amaramda India Meteorological Department Imphal Center na hairi hayeng su Manipur gi mafam pumnamakta nong chugani Kongnang Thaba University ki makhada Fashion and Designing ki degree course ing hangadoriba Derlak Institute of Fashion and Designing ki nauna sab college mangasi Thobal Okramda MLA Okram Surja Kumar na sangakre Thoromada do wangang muda Sri Surja Kumar na hai nauna hangdokliba college asina raja sida fashion amasung designing ki lambo hena chakut hanbada chawna mateng panglagani Umangi pothok singa masung lamna ke sausek singak senduna thambada miyamno saruk yaminana bagi pandamda nomogi oiba punna khangmina bagi thorma mangasi Kakching jila gi manung chana laiba hiangla mayai lekai community hall da pangtokre thormaduda division and forest officer Dr. Laishangthem Jishili yauna makok thongba official kayasu saruk yaki Senba say listening kunmanga kuntaru ki sahi ki GPF statement sing online de fanglagane hari accountant general in Manipur ki paun hai statement sing asi comptroller and auditor general of India gi azmpr.cag.gov.in hai link asita changlaga su phangani masi CMIS ki DDO's bill portal amasung employees corner da su phangani hari Sangnari filmmaker masung national awardee Oken Amakchimna Laikhidabada Awaw Phongdop ki paw makha tana lakli All Manipur Filmmakers and Producers Association na ngasi konung mamang wangkhai lambi leiba association asigi office ta awaw phongdop ki thorma pangtokre Kangla Films Manipur nasu Oken Amakchimna Laikhidabada awaw phongdorakli Sangsad ke nongju mifam nga sidagi haure Lok Sabha da mifam hek haubaga handak ta laikhidaba sabha gi sadasya oiramba miyoi taruk ki mafamda awawa phongdoki tungda daksana wahang pakhong gi matam lokona bo hanarakpada Congress amasung Samaswadi yauna birodi sadasya singna net examination paper leak wathoki matang da pukhalaktuna sabha da sarangna buthoki tungda adaksana sabha gi mifam hanjin hanjin jai thoklaba tungda ngasi nomu gi oina sabha gi mifam yai thoki Raja Sabha da sung asi mifam hek haubaga nauna khallaba masung amuk ana khallaba sadasya sing wasak lorbu matungda net examination paper leak wathoki matangda birodi sadasya sing na sarang na bathon badagi hanjin hanjin mifam yaithoklaba tungda ngasi nomugi oina sabha gi mifam yaithoki Tripura ke Director General of Police DGP Anurag Dhankar ngasi Agartala da laiba Police Headquarters ki maha ki office manungda siduna leiramle Police na ahan bathijin bagi report matungina DGP Anurag Dhankar asi masa matanta sijaba oiramba yai haina thajanari mahak GP Pan Hospital da pukhatpada Dr. Singna sina purakle haina phongdoraki Makok thongbo police officials singna DGP na siramliba mafam aduda kumna thijin humjin bagi thabak chathari asi bhak sang postmortem toro matungda karamna sikibano haibadu khangma ngamgani hari leba asi ki tongan tongan mafam sina nong leptana chubadagi miyamgi mahoksa gi punsida akaiba thoklei mafam kya dei chawgi awaba sing mayuk nari pauloi jare